ꯇꯔꯥꯃꯥꯊꯣꯏꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯔꯥꯔꯛꯁꯨꯕ ꯁꯦꯁꯟ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯦꯁꯟ ꯑꯁꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯍꯥꯎꯁꯇ ꯊꯝꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯄꯤꯈꯤ꯫ ꯇꯨꯡꯗ ꯒꯚꯔꯅꯔꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯎꯁꯇ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯄ, ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯗꯤꯃꯥꯟꯗꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯁ 2019-20 ꯈꯟꯅꯅꯕ ꯂꯣꯏꯅꯅ ꯁꯦꯟꯕꯥ ꯆꯍꯤ 2020-2021ꯒꯤ ꯕꯖꯦꯠ ꯑꯦꯁꯇꯤꯃꯦꯠꯁꯤꯡ ꯄꯨꯊꯣꯛꯀꯅꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯉꯁꯤꯗꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯇꯔ 101ꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯁꯥꯏꯟꯁꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 10,368, ꯑꯥꯔꯠꯁꯇ 9,065 ꯑꯃꯗꯤ ꯀꯃꯔꯁꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 710, ꯄꯨꯟꯅ ꯃꯍꯩꯔꯣꯏ 19,194ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2020 ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯦꯟꯇꯔ ꯑꯅꯤ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯄꯨꯟꯅ 235ꯅ ꯑꯦꯛꯖꯥꯝ ꯊꯥꯈꯤ꯫ ꯉꯁꯤ ꯍꯧꯔꯤꯕ ꯀꯣꯁꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2020ꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖꯇ ꯇꯣꯝꯇꯤꯚꯤꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯏꯪꯅ ꯆꯤꯛꯅ ꯈꯣꯡꯕꯥꯜ ꯆꯦꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯆꯠꯊꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯁꯤꯃꯥ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯑꯦꯝ.ꯗꯤ. ꯁꯩꯈ ꯋꯥꯔꯤꯁ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯦꯌꯔꯄꯔꯁꯟ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯤꯑꯣꯏ ꯌꯥꯎꯅ ꯁꯖꯤꯋꯥ ꯖꯦꯜꯗ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 12ꯗ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜ ꯁꯖꯤꯋꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕ ꯂꯤꯂꯣꯡ ꯗꯥꯝ ꯃꯈꯥꯗꯒꯤ ꯁꯩꯈ ꯋꯥꯔꯤꯁꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯝꯕ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯑꯦꯁꯤ ꯑꯁꯤꯒꯤ ꯀꯟꯚꯤꯅꯔ ꯃꯣꯂꯥꯅꯥ ꯍꯕꯤꯕꯨꯜꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯅꯣꯔꯊ ꯏꯁꯇꯔꯟ ꯏꯀꯣꯅꯣꯃꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 12ꯔꯛꯁꯨꯕ ꯑꯦꯅꯨꯑꯦꯜ ꯀꯟꯐꯔꯦꯟꯁ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯤꯅꯔꯤ ꯍꯣꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯒꯤ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯁꯣꯝ ꯈꯨꯂꯦꯟꯗꯒꯤ ꯅꯝꯕꯤꯁꯥ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯂꯣꯏꯔꯒꯅꯤ ꯍꯥꯏꯅ ꯐꯨꯡꯌꯥꯔ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯂꯩꯁꯤꯌꯣꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯅꯝꯕꯤꯁꯥ ꯏꯃꯣꯅ ꯁꯥꯒꯠꯂꯤꯕ ꯒ꯭ꯔꯥꯎꯟ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯀꯁꯣꯝ ꯈꯨꯂꯦꯟꯗꯒꯤ ꯅꯝꯕꯤꯁꯥ ꯇꯥꯕ ꯀꯤꯂꯣꯃꯤꯇꯔ 10 ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯃꯩ ꯆꯥꯛꯈꯤꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯆꯝꯄ꯭ꯔꯥꯊꯣꯡꯗ ꯂꯩꯕ ꯇꯤ.ꯑꯦꯟ. ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯀꯥꯗꯃꯤꯒꯤ ꯕꯣꯔꯗꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟ, ꯂꯦꯕꯔ ꯑꯦꯟড ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯅꯧꯅ ꯂꯥꯏꯔꯤꯛ, ꯆꯦ ꯀꯂꯝ ꯑꯃꯗꯤ ꯆꯦꯡ ꯆꯥꯛꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ UPF-ꯅ ꯁꯤꯟꯗꯨꯅ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯒꯨꯝ 18ꯔꯛꯁꯨꯕ ꯃꯦꯒꯥ ꯃꯅꯤꯄꯨꯔ ꯃꯔꯥꯊꯣꯟ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ 18ꯂꯛꯁꯨꯕ ꯃꯦꯒꯥ ꯃꯅꯤꯄꯨꯔ ꯃꯔꯥꯊꯣꯟ ꯑꯁꯤ ꯃꯦꯗꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯤꯠꯀꯗꯕ ꯐꯤꯖꯣꯜ ꯉꯁꯤ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤꯡꯗ ꯂꯩꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯃꯔꯥꯊꯣꯟ ꯑꯗꯨꯒꯤ ꯀꯟꯚꯤꯅꯔ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯀꯃꯤꯇꯤꯒꯤ ꯀꯟꯚꯤꯅꯔꯅ ꯃꯦꯝꯕꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯃꯗꯤ ꯀꯥꯁꯃꯤꯔꯒꯤ ꯄꯨꯜꯋꯥꯃꯥ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯖꯋꯥꯟ 90ꯒꯤ ꯑꯍꯥꯟꯕ ꯅꯤꯡꯁꯤꯡ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯂꯦꯠꯄꯣꯔꯥ ꯀꯦꯝꯞꯇ ꯂꯩꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯖꯋꯥꯟ 90ꯒꯤ ꯐꯣꯇꯣꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯗꯦꯜꯂꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯑꯄꯨꯟꯕ ꯁꯤꯠ humd꯭ꯔꯥꯒꯤ ꯃꯅꯨꯡꯗ ꯁꯤꯠ 62 ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯔꯕꯤꯟꯗ ꯀꯦꯖꯔꯤꯋꯥꯜꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯋꯥꯁꯛ ꯂꯧꯔꯒꯅꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯏꯆꯠꯅ ꯉꯁꯤ ꯆꯩꯅꯥꯗ ꯑꯃꯨꯛꯀꯁꯨ ꯃꯤꯑꯣꯏ ꯃꯁꯤꯡ 112 ꯁꯤꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯅꯥ ꯑꯁꯤꯕꯨ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯇꯒꯤ ꯃꯤꯑꯣꯏ 113 ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯩꯅꯥ ꯈꯛꯇꯗ ꯁꯤꯍꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 1,939 ꯁꯨꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯍꯌꯦꯡ ꯐꯥꯎꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯔꯣꯌꯦꯜ ꯔꯥꯏꯗꯔꯁ ꯃꯅꯤꯄꯨꯔꯒꯤ 2ꯔꯛꯁꯨꯕ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯧꯗꯣꯛꯈ꯭ꯔꯦ꯫
Sportsman adu Kongpal Kongkham Laikai Club ka khusamnaduna Royal Riders Manipur na thobu oina sinduna pangthokpani.